Myanmar gi Monsita Junta Lanmina Artilery Kapsinduna Masu Maben Hatkhre. Myanmar Junta Lanmina Laibak adugi Monsita Laiba Villain Township ki Khungangamada Artilery Kapsinduna Masu Maben Hatkhre amasung nupi anina asoka pandanghankre haina mafam adugi miyam amasung local media na phongdoknarakre. Thasi Kungataruki numijungba pung amarom tabada Pendo village manakta laiba Myanmar Junta Lanmigi light Infantry Battalion Trina Artillery Cells in Kapsinduna Micham Singhi Mathakta Landakibani Artillery Cell Aduna Alui Village da Laiva Yum Amada Tasin Kibaga Lunana Chahi Yankayatare Shurabi Nupi Ama Amasung Mahaki Chahi Ohum Kaktangai Masu Amaga Kudakta Sikhi Hairi Kungangadugi Nupi Amana Tamnakibada Myanmar Juntana Artillery Cell Adu Yumaduda Atamnana Kapsinduna Masu Maben Minungshi Yaudana Hatkibani Thodok Aduda Tamtina Soklava Nupi Amasu Villain Hospital da Laikanari Junta Lanmina Artilery Cell Kapsinduna Dandarakiba Pungfamaduda Kut Toknabagi Pau Amata Laikide Haina Mafamadugi Miamna Fongdorokpaga Lunena Chayola Sida Junta Lanmina Kungangaduda Leptana Artillery Cells in Kapsinduna Landarapadagi Kunjasing Mipaina Le Hairi